Lengang changchiliba war on draki khongjing saruk am oina ngasi yupung apun makhairom ta matamda mioi anina haina singna boiro jip amada lotuna prokpa masing yamlaba brown sugar singa korana mioi ani du phat pangam khre thawdoko si matanga Thoubal police gi phangwa pawna hai Thoubal district police na akakna paw phangbadagi national highway lambi paringi wangjing gi uningkhong bridge manakta lambi da lakpa gari sing sek tobi thabak chathabada singningai oi monga lakhiba boiro zip registration number AS09D 0376 khamna check tobu matamda tongan ba soft case ni fuma thoi da haptuna prokpa brown sugar gram sami marfu Maria Konana, Mui and the Fat Pangam Kibane, Faraba Mui sing a do long, Sambu Komaka, Lekai degi, Makak Mayum, Hafazudin, Sahi Kuntaret, Apoporias, Amadi Long, Samrukong, Awang Lekai degi, MD Wasim Akram Allies, Boynau Sakunitoi, Apokpa, MD Abdul Rashid Kawi Haide, Makoi Enigi Matakta, Tawan Police Case, I'm sure they start on the Wahang Pong, Satavi Tabak 30 Haide.